Lovers are the gods' favorite dreamers. Karigiri maram ilay leita lapkraba khulsida toina laklibano. Laija unabani achumbani. Laija hoigi yunga Pramu hoiga thangnana lay. Marakta sambal macha amana kharabasu sumangda laibadi iyuda unay. Aduna laija uba phangabadi haiduna toina laklibani. Toina lakmanbana Pramona Risigi wakhal haifet khangba ngamaki. Risi yamna lemna uyengbada. Imphal machaga oire masak matau su phajai wang chawi. Jim sanabagi masado yamna su fit oi. Hek ubada inakara khunba imungi machani khangba ngami. Chahidi pathauga ikhet khetnaramoi lenga oigani. Koire ini haidana Risiga mamanaba wangbaga Pramo hoida changlaktuna Mangolda famduna wari watai sanari. Pramo na haudore. Ibungodi kai hotnabiri. Yum kai di pandriba mali hek yengbada. Risidu nofet tawduna khomlai. Ine yum panjadrida. Handakta MBA tamba hawbada ngairi. Suti laibagi yumda sumthoklakpani. Is yam phai adudi. Aikhoi swaidadine Noigi adugumba mahi masing tambagi wadi lairadana lairik laisugi mangal pau iyaw yawdi haibay. Hawjiktabu kitang pagalakpagi wani hanadi lairik phajana tamba mise iraibu laiti. Ine punsi mahingdi khungangi punsi sina henadi nungai. Chawkhatpa maphamdadi hakchang phanabagi lambi amata laite. Chariba chinjak sidagi hawraga holiba nungsit chipau amta sengdre. Aduga maruoina Khungangi misingna phabasu yam heli. Pramo nofet tawduna haire. Mani adubudi chumba jani. Adugane aikhoi khulse leisabi masak phajaba yam leibani. Nongma kumhai harau leibada yengba lao. Masi haiduna Pramo na Risida lakne. Tanjaduda laijadu nakaldagi fatchanglei. Mangolda Risiga nupa amaga leirambadu ubada bithi na hankre. Risiga hek thengnabada Mangonda yengliba mityengdo laijana hinadi aduna yam tali. Nipa ani duda si yengdi thawa isa sada. Idomcha akhoi thoinau leitro. Leitene made sanaba chatkibani kai leirage. Thaba amta thage tawbani yarani. Ai kauruge adugane ngai kholaune. Masi haiduna manakta leiriba moraduda phamhali. Aduga Risiga wangbagada sakhangna hali. Ai thoinau kaurugi noingi hagwari sanaramuko. Masi hairamnaga Pramodu phuk haugatuna machanupi kauba thongalomda thokri. Risidi machin khara lumba haigadra ikaiba haigadra thoidokna ngangde. Wangbadudi rasibudi yamni yaudre. Adubu laijada onsilaga haire. Ichal noigi lamse yam phajai. Aidi hana khangude aikhoi itawna noigi lamsida pungaung hauduna leirambase chumlame. Magise Risina nupi masak yamna phajaba ama lei haidana wari tawbaduda laija ubasida laknara ini. Laija su tanna nokta yadaduna machindu yam lumna nofet tawduna hoi haina kakhumlai. Tanbana su loire kari nungi changla ubano yawrabani. Haugatuna hek cheningba haidu oire. Madom chalak pangaibada laijadi awaba oirabani. Uchinna china Pramoga machanupi thoinauga lakpadu ubada wa amata haihauba nangde. Phuk haugatlaga thoinaubu kolaga prap chatkre. Chatlukige haibasu hairamde. Adudi lairadana michina phau phamliba aniduda hanna yenglamde. Mataududa nupa anido tingak yengduna lehawi. Madu Pramona uraduna wakhalda khali. Karino ne masige ngangsiba. Nipa anidugi mamangdadi nokfet tawduna haire. Ibungu hoi leirambasida ikaira male. Mamaisu son kraba. Wangbana hanglei. Ine hoigi angang singla. Pramu nokfet tawduna khumlei. Hoi mani ichanupi thoini. Itaigi machani mapadi laikhidre. Mamaga mopanipa amaga makhoi ahum khaktani. Laijagi mapadi laijana angang oiringaida chingda u yanba chatpada u mathaktagi taraktuna laikhidabani. Mamana machin manau anibu piklingaidagi yoknaba hotnarakpada mahi masingi thaksu 12 pass tawraga mamagi awaba yengba ngamdraduna makha tamkhidre. Imungi leita lairana kankhiduna
ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯌꯥꯝꯕ ꯃꯇꯣꯜꯂꯣꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯗ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯈꯣꯡ ꯊꯥꯡꯖꯤꯟꯅꯩ꯫ ꯂꯥꯏꯖꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯃꯍꯩ ꯃꯁꯤꯡ ꯌꯧꯅ ꯇꯝꯖꯗ꯭ꯔꯕꯁꯨ ꯃꯥꯅ ꯍꯩꯔꯤꯕ ꯂꯝꯁꯤꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯥꯅꯕꯤꯅꯕ ꯂꯩꯇꯦ꯫ ꯃꯨꯒꯥ ꯐꯅꯦꯛ ꯐꯤ ꯁꯥꯕꯗ ꯂꯥꯏꯖꯅ ꯁꯥꯕ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯁꯤꯁꯨ ꯃꯍꯩ ꯃꯈꯜ ꯑꯃꯅꯤ꯫ ꯄ꯭ꯔꯃꯣꯗꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯦꯟꯇꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯋꯥꯡꯕꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯏꯅꯦ, ꯑꯩꯒꯤ ꯏꯇꯥꯎꯅ ꯏꯅꯦꯈꯣꯏꯒꯤ ꯂꯝꯁꯤꯗ ꯇꯣꯏꯅ ꯆꯠꯂꯤꯁꯦ ꯃꯔꯝ ꯌꯥꯝꯕ ꯖꯥꯠꯅꯤ꯫ ꯔꯤꯁꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯛꯐꯦꯠꯇꯪ ꯇꯧꯔꯛꯏ꯫ ꯋꯥꯈꯜ ꯐꯕꯤ ꯄ꯭ꯔꯃꯣꯗꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯐꯥꯒꯤꯗꯨꯒꯤ ꯃꯈꯥ ꯍꯦꯛꯇ ꯇꯥꯔꯛꯏ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯂꯥꯛꯎꯅꯦ, ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯀꯔꯤ ꯂꯩ, ꯏꯅꯦꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯄꯥꯊꯧ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯣꯂꯤꯊꯤꯟ ꯕꯦꯒ ꯃꯆꯥ ꯑꯃꯁꯨ ꯄꯥꯏ꯫ ꯂꯧꯕꯨꯛꯀꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯍꯪꯒꯥꯝ ꯃꯄꯥꯜꯅ ꯄꯨꯝꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯔꯛꯇ ꯄꯩꯔꯤꯕ ꯆꯔꯨ ꯏꯀꯨꯁꯤꯡꯗꯨꯗ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯅ ꯆꯣꯡꯈꯠꯇꯨꯅ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯈꯔ ꯑꯃꯗꯅ ꯅꯍꯥ ꯃꯆꯥꯁꯤꯡ ꯁꯟ ꯁꯦꯟꯕ ꯂꯥꯛꯑꯒ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤ꯫ ꯈꯔ ꯑꯃꯅ ꯇꯨꯃꯤꯟ ꯑꯩꯗꯤ ꯂꯥꯟꯖꯗꯦ ꯍꯥꯏꯕꯒꯨꯝ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯁꯥꯡꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯨꯒꯤ ꯃꯇꯧ ꯇꯝꯖꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯝꯗꯝꯁꯤꯒꯤ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯅꯥꯀꯜꯒꯤ ꯂꯝꯕꯤ ꯃꯆꯥꯗꯨꯗ ꯆꯤꯡꯗꯒꯤ ꯁꯤꯡ ꯌꯥꯜꯂꯨꯕ ꯑꯍꯜ ꯅꯨꯄꯥ ꯈꯔꯁꯨ ꯆꯠꯄ ꯎꯏ꯫ ꯅꯥꯀꯜ ꯑꯃꯗꯅ ꯄꯦꯔꯨꯛ ꯀꯦꯡꯉꯣꯏ ꯌꯦꯂꯥꯡ ꯃꯣꯟꯖꯥꯎꯕꯤ ꯍꯦꯛꯂꯨꯕ ꯅꯨꯄꯤꯁꯤꯡꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯤ꯫ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯕꯨ ꯐꯥꯒꯦ ꯇꯥꯟꯅꯕꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨꯕ ꯃꯇꯧ ꯃꯐꯝꯁꯤꯗ ꯑꯃꯠꯇ ꯃꯃꯤ ꯇꯥꯗꯦ꯫ ꯅꯨꯃꯤꯠ ꯃꯥꯒꯤ ꯈꯣꯡꯖꯦꯜꯁꯨ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯥꯒ ꯁꯥꯟꯅꯗꯨꯅ ꯃꯐꯝꯁꯤꯗꯗꯤ ꯇꯞꯊꯅ ꯆꯠꯄꯁꯨ ꯃꯥꯜꯂꯤꯕꯅꯤ꯫ ꯂꯝꯇꯥꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯎꯅꯥ ꯀꯪꯂꯕ ꯎꯈꯣꯡ ꯈꯨꯗꯤꯡ ꯆꯦꯛꯂꯥꯁꯤꯡꯅ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ, ꯁꯖꯤꯕꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯄꯣꯊꯥ ꯄꯣꯊꯥ ꯃꯈꯣꯜ ꯁꯤꯕ ꯐꯥꯎ ꯈꯣꯡꯂꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯔꯛꯇꯨꯗ ꯂꯧꯕꯨꯛ ꯐꯥꯎꯗꯨꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯤ ꯈꯨꯡꯒꯪꯁꯤꯒꯤ ꯆꯅꯨꯔꯥꯗꯣ ꯀꯔꯤꯒꯕꯨ ꯄꯥꯡꯈꯛ ꯑꯣꯏ ꯍꯥꯏꯔꯨꯒꯅꯤ꯫ ꯀꯝꯗꯧꯅꯕꯨ ꯄꯥꯎꯗꯝꯁꯤꯒꯤ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯄꯥꯎꯁꯦ꯫ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯊꯦꯡꯅꯔꯨꯔꯦ ꯃꯅꯥꯛ ꯅꯛꯅ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯕꯨ ꯉꯝꯖꯕꯤ, ꯂꯝꯇꯥꯒꯤ ꯃꯦꯡꯂꯕ ꯊꯥꯕꯜꯅ ꯏꯀꯥꯏꯖꯕꯤ, ꯐꯖꯩ ꯍꯥꯏꯅ ꯁꯩꯊꯥꯅꯔꯤꯕ ꯂꯩꯔꯥꯡ ꯀꯌꯥꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯤꯕꯤ ꯈꯨꯡꯒꯪ ꯄꯥꯈꯪ ꯃꯍꯥꯛꯅ ꯀꯣꯏꯅ ꯄꯥꯏꯕ ꯈꯣꯏꯃꯨ ꯑꯣꯟꯗꯨꯅ ꯂꯍꯤ ꯆꯣꯟꯕ ꯂꯩꯔꯥꯡ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯔꯦ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ, ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ꯫ ꯂꯥꯏꯖꯅ ꯂꯧꯔꯤ ꯃꯊꯛꯇꯨꯗ ꯇꯨꯒꯗ꯭ꯔ ꯄꯥꯈꯠꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯄꯗꯣ ꯄꯥꯊꯧꯅ ꯌꯧꯔꯝꯗꯥꯏꯗꯒꯤ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯆꯔꯨ ꯏꯀꯨ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯥꯊꯧꯅ ꯆꯔꯨ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯅꯕ ꯍꯥꯟꯅ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯤꯗ ꯐꯝꯁꯦ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ? ꯍꯪꯒꯥꯝ ꯊꯣꯡꯕ꯫ ꯗꯗꯥꯗꯤ? ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯉꯔꯥꯡ ꯊꯤꯜꯂꯛꯑꯝꯕ ꯉꯥ ꯑꯌꯥꯏꯕꯗꯨꯒ ꯀꯣꯕꯤ ꯂꯩꯒ ꯊꯣꯡꯕ ꯆꯥꯏ꯫ ꯗꯗꯥꯅ ꯊꯣꯡꯉꯤꯔꯣ? ꯍꯣꯏꯅꯦ, ꯑꯩꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯕꯤꯅꯤ? ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯏꯌꯥ ꯍꯦꯛ ꯌꯥꯗꯦꯗꯣ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯪꯒꯥꯝ ꯃꯄꯥꯜꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯁꯦ, ꯎ ꯊꯥꯡꯖꯤꯡꯅꯤ, ꯉꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯁꯤꯁꯨ ꯗꯗꯥꯅ ꯉꯧꯔꯛꯏꯔꯣ? ꯍꯣꯏ, ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯆꯥꯔꯒ ꯌꯦꯡꯉꯣ꯫ ꯍꯥꯎꯕ꯭ꯔꯥ? ꯌꯥꯝ ꯍꯥꯎꯋꯦ, ꯗꯗꯥꯁꯨ ꯆꯥꯋꯣ꯫ ꯑꯕꯦꯝ, ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯀꯩꯅꯣ? ꯍꯥꯏꯌꯣ꯫ ꯑꯩꯗꯤ ꯁꯦꯜꯁꯨ ꯄꯥꯏꯗꯦ, ꯃꯤꯗꯧꯅ ꯂꯧꯁꯤꯡ ꯃꯌꯥꯝ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯨꯝ ꯃꯇꯣꯟꯂꯣꯝꯅ ꯇꯝꯕꯁꯨ ꯇꯝꯊꯗ꯭ꯔꯦ꯫ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯔꯤꯁꯦ?
Sum khaliba nangna nongma nongmagi phajaba sum hengalakpane aina matik chaba mi ama oiba ingam ngamdabane masida nangsu nongmadi aibu henba ama laadi chatkrage hairakadra haina sum khaliba kaige dumai khalino aibu thajadabra nangbu thajadaba nate yam thajai adubu karigumba matamdasu wakhalse wagano haibasu yade babagi phibamsida amuk hena imungi phibamse sokchingadra khanbada khanpham khangde aikhoigi leiriba lau sangam amasiga san ahum sinagadi aigi imungi phibamse phagatnaba hotnabada khara wana thokadaba male dada siba yaba nate aduna isorna soidana lambi amadi sembigani aduga ainasu dadagi pangba ngamba mateng loina pangani makha taba oirabasu laijana wakhal chauna haidorakliba wahai singduda pathau laijabu yengduna nokfet tawraga phagiyoi kayoi hairei yam khangene nupi machase chawba sare pharaba male aigi thamoibusu themjinba yam haire is aise leisabi pharabani dada nangang oina uribado angang oidrabani aidi nangse aigi mitta leisabi macha pictru piiba amagum adum uri nangna leisa pharakpa horakpada laibungda jagoi saba yawbado ngasi su kaudri aduda dadana aibu tanaduna yenglakpado aisu kaudri angang macha oina irange ingit khangbani ne ha is haubana mana hauraga aibu irang haibi kaina ga haine nungsibasu dadana tambiba natro laijana pisum sukatuna isau macha ama lange tawrakpa matawduda pathau hena nokningkhre nungsibasu helakre laijagi makhut machado paisinduna machil manakta tapna thamduna shukatliba pisumdo chepthaduna yenglai wadi ngangnadi nungsibagi mityengni ngaihaktuda yengnariba ngaihak phaminari laijana hairei chalase numit phamayum changkhidawre aiba imana soidana thiramnani chinglembi hoida chatluge hairamaga laini ahoi chalase yum yauraga yaure hairo somdana wangbadu ahanbadadi risina wari tambada itha thajarudi adubu mahaksu laijabu hek urubadai magi marupna ngaurise ngaupham thoki khali as bhai adugi nupidudi masak thina phajai he yai madu film ga kumadi set kaina faurani aduni aina haidro adudani aina moigi lamduda dum chatningise pawnu na hanna ibu maphamduda thanamadi phadawni is adudadi nangdi mapalgi phajabi sabi mayamga college kamina leiraga siyengu nahana thengna jaramadi aikhoigida leiramani e leina di phajane henjalena side kamai tawni side nungsi phau haidri aduga yumda thambaga yaukhre sakmacha nangi migi bit thudek bida horaba chatkhro chona saktuga e ay asengbai chatkradi nang aina madom chaduda unanaba silhange tawraga toe adudi si hairaga wangbado phamungdagi phok hawatlaga chatke tawi wangbana haibadu tabada risidu wangbagi makhutu taphai aduga mamit ka laukthokduna harauna haire bai asengbai ro sak macha sidi siordi lehaningamani ne as ai mana yanaba kamai tawsigena na hadai khalini tumbaga yadrabani adui wadi moi madom chaduda khare yanaba haina biyuna taaga loiri yarakatro hera yengu ai tawthagi kaidau yaroiduino nahanina ukhrabani madom chaduna nangsu pame haibadu thabak sidi nangonda sinarage adudi ada magi khangnaba lei haibadu dani lurisi adubu kaino nupidu lei sabini aikhoi su pakhang ama oina tanja yengba yaina kaim khalunu haujikan gi nupi singse aina loina khang ahenba ma hek lakpada chatkiba ngaktani aduna adum makhongna thongna innajara adawni wangbagi waduda risisu wakhal khare chokthoi haire hera
Kaidawiege. Magi khungang nipaduna mabu kayam yamna nungaina thambiba ngamdoino. Machin khara yangba wangbana laijagi madomcha pramoda khudakta call taksili. Aduga wari pumba liduna laijagi phone number su hanghauri. Phone number su phangabanina hojikti yanaba hekta taktharo. Ngawba mana yanaba ngawtharagi. Hey, aduga lasta chega di khullaga chatlamnuko. Hera usittaba. Nongmanini hokre. Pathaugi mapasu khara amuk phagali. Pathau sulaugi thabak sangi seba loina nangna bacheli. Aduna ngahakta pothaba sangdi. Thabak subida chilhau thidaba tandaba mini. Laija sumangai mathau chinjai. Ayukta imungi thabak inkhang laidup tharamlaga mamagi ingkholgi thabak singdu mateng pangi. Adu loiraga ayuki chak thongba. Chak chaba loiraga phi amuk sani natragana laudasu adum kumba yaw. Numidangi chakhumgi thabak pumba loiraga athengba ahing phau phi sabani. Laijagi thabak mayamse pathau su kaimta haijade. Adubu thengla phau phi saba aduga lau kumba sini mana yadrisi. Aduna laudi marakta khakta makumi tangai phadraba kanda aduga thengna phi sabadudi laijana ngamdana adum sari. Pathauna saujarasu makhoi ani phone da wari sanaduna laijana phi saba loidri phauba pathauna ngaiduna adum leibani. Maraktadi pathauna sum tholakpada laija hoigi lekai romda laktuna phi saribado konthong machindagi leptuna lapna yengjaba numitsu yawi. Laija nangbu yareda ngasigidi to oda. Loidaure kitang khak ngairi. Dada tumningabo tumjaruro. Aduinate thengman khre haiba nasado yararoi pari khupaduga amuk nara adi loirani. Laija nokfet tawduna haina khaktama khumai. Pathauna amuk makha tarai. Hayengwai aikhoida leirakandasu nangi thengna phi sabise adum tawkhidoiro. Wahangduda laija sunokningi. Nungsina khumlei. Adudadi sararoida. Nangi matawsidi thabakta laichuringaida aiga se loina kauthokpidong mansile. O adudadi ikhutta hamaga chadoini thabak amta suroi. Aduna dasu paisa yam tanjago. O nangna inaktada laibiyo aina tanba khuding nakhutta loina sinajage. Nungsina anido wari sanari. Amuksu phagi tongnai. Aduga amuksu tungi makhoi anigi oiba asa kayagi wari sanari. Aduga amuksu imphal machaduna laijabu lumbadugi matangdasu wari sani. Pathau kahena khambal chawba nupa nate haigadra natraga laijabu kahena thajaba haigadra kaisu thoidokna luna khanjindi. Aduna maraktasu phagi oina magi laijabu laknaje. Aduga nangi imphal gi saphaba pambomani wangma manadabaduna munkradi aidi loire. Laijadu risi palakpaduda khoidau sauningai. Saurapna haire. Taningdehe. Aibu wakhal leptabidawna nangdi mina munkradi tumina yengduna lehaudoiro. Laijana saubaduda pathausu sumlaknare. Adudadi aidi kari upai leini. Pamjaba migi makada leijarurona kapna dolai thangba yawba tabani. Taningdeko phagido matang chadre. Aiga kainaraga dadasu a imphal gi nupi nangbu koin inabasingdo oina loge hairiro. Khangdrene adugi wafamdude. Aingonda koitan tanaba nupido noi imphal machadugi machal nupi ko oiramadi nokningnihe. Handakti laija asengbagi oina khoidau saugalei. Hanasu imphal nupidugi matangda makhoi ani yamna khatnakhrabani. Aduga pathauna irai laina khumdorakpasida sauningbawo pukning nungsibawo haifam khangdana phondo fatkakhi. Laijadi pathaugumna phagi jogai onthoktuna tawba haite khambal chawi haibado mawongna matawna irai laina khangba ngami. Nipa khaktana khambal chawgani haiba leite nupisu khambal jaba matang leiribani. Pathau ingangakna phone da yengi. Thamkrene mina phagi tawraga. Amuk call tawsili. Call do kakthalei. Laija thawoina saukhre khangli.
ꯑꯁ ꯀꯔꯤ ꯅꯨꯡꯒꯤ ꯐꯥꯒꯤ ꯇꯧꯔꯨꯕꯅꯣ ꯑꯩꯁꯨ ꯁꯣꯏꯗꯅ ꯉꯁꯤꯗꯤ ꯁꯥꯎꯅꯔꯒ ꯇꯨꯝꯃꯅꯤ ꯄꯥꯊꯧꯁꯨ ꯉꯁꯥꯏꯗꯩ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯂꯨꯈꯝꯗ ꯅꯥꯟꯗꯨꯅ ꯀꯃꯥꯏ ꯊꯦꯝꯂꯤꯁꯤꯗꯤ ꯈꯜꯂꯤꯕꯅꯤ ꯂꯥꯏꯖꯒꯤ ꯈꯝꯕꯟꯖꯕ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯨꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯏ ꯍꯟꯗꯛꯇꯤ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯉꯛꯇꯦ ꯁꯣꯝꯗ ꯂꯥꯏꯖꯗꯤ ꯄꯩꯊꯣꯛꯏꯕꯅꯤ ꯄꯥꯊꯧꯅ ꯂꯨꯅ ꯇꯧꯃꯟꯕꯩ ꯅꯥꯎ ꯆꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯍꯥꯏꯐꯦꯠ ꯁꯥꯎꯕꯗ ꯊꯦꯝꯗꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯋꯥꯒꯁꯨ ꯉꯥꯡꯅꯤꯡꯕꯣꯏ ꯉꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯤ ꯃꯗꯨꯅ ꯄꯥꯊꯧꯒꯤ ꯊꯃꯣꯏꯗ ꯋꯥꯕꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯊꯦꯝꯍꯧꯕꯅ ꯐꯩ ꯈꯟꯗꯨꯅ ꯑꯗꯨꯝ ꯊꯦꯝꯂꯤꯕꯅꯤ ꯉꯁꯤꯁꯨ ꯊꯦꯝꯂꯤ ꯄꯥꯊꯧꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯂꯥꯏꯖꯥ ꯇꯥꯕ꯭ꯔꯣ ꯑꯃꯗꯨꯁꯨ ꯇꯞꯂꯞꯅ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯔꯅꯨ ꯂꯥꯏꯖ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯄꯥꯊꯧꯅ ꯑꯃꯨꯛꯀ ꯀꯧꯔꯛꯏ ꯂꯥꯏꯖꯥ ꯇꯥꯕ꯭ꯔꯣ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯂꯥꯏꯖ ꯄꯥꯊꯧꯅ ꯀꯣꯊ ꯀꯣꯊ ꯀꯧꯕꯗꯨ ꯇꯥꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯇꯥꯏꯌꯦ ꯍꯥꯏꯅ ꯐꯠ ꯈꯨꯝꯂꯛꯏ ꯃꯗꯨꯗꯇ ꯄꯥꯊꯧꯗꯣ ꯁꯣꯔ ꯍꯦꯛ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯇꯣ ꯑꯗꯨꯅꯦꯕ ꯁꯥꯎꯅꯒꯨꯝꯁꯦꯕ ꯑꯩ ꯁꯥꯎꯗꯦ ꯑꯩ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯦꯕ ꯃꯇꯨꯡꯗ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯍꯧꯖꯤꯛꯇꯗ ꯂꯥꯏꯖ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯅ ꯂꯧꯈ꯭ꯔꯗꯤ ꯗꯣꯂꯥꯏ ꯊꯥꯡꯕ ꯌꯥꯎꯕꯤꯅꯤ ꯀꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯛꯏ ꯄꯥꯊꯧꯗꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯣꯛꯇ꯭ꯔꯦ ꯗꯣꯂꯥꯏ ꯊꯥꯡꯕ ꯌꯥꯎꯕꯗꯤ ꯍꯥꯏꯔꯨꯅꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯒꯤ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯈꯤꯗꯣꯏꯅꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯂꯣꯏ ꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯁꯤ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯩꯕꯨ ꯅꯪ ꯌꯥꯎꯗꯕꯤꯗ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦꯗ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯗꯗꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒꯤ ꯂꯥꯡꯗ ꯍꯦꯛ ꯊꯨꯈ꯭ꯔꯕ ꯍꯨ ꯊꯛꯑꯒ ꯁꯤꯒꯗꯧꯅꯤ ꯌꯦꯡꯉꯨ ꯑꯦ ꯍꯥꯏꯍꯩꯗꯦꯍꯦ ꯀꯗꯥꯏꯗꯩ ꯅꯨꯄꯤ ꯑꯇꯣꯞꯄꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯣꯒꯥꯏꯔꯒ ꯌꯦꯡꯒꯦ ꯌꯦꯡꯖꯔꯣ ꯅꯨꯡꯁꯤꯕꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ ꯋꯥꯈꯜꯗꯣ ꯏꯅꯧꯇ ꯅꯧꯏ ꯄꯥꯊꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯔꯤꯕꯗꯣ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯄꯥꯊꯧꯁꯨ ꯂꯥꯏꯖꯅ ꯁꯥꯎꯗ꯭ꯔꯕꯗꯨꯗ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯕꯒꯨꯝ ꯅꯦꯅꯥ ꯍꯦꯛ ꯇꯥꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ